Cold War natraga ayingba langi wari asi students singi oina yamna mathau taba history ki chapter amani competitive exam singda masigi chapter asi tangai fadana changi adubu micham praja aikhoi gi oina di Cold War gi ming takrabasu masi kari type ki lan no karamna tawrino ningthi jana khangti ngasi di khangmin asi Cold War gi wari samlapna video sibu inaw amana yamna kana demand toropodagi semjarakpani video sida cover tawjagani Cold War kari gi oiki karamba laibak singi marakta oiki matam kayam sangna oiki lan asigi maruiba thaudok sing amasung lan asi kanana ngamkhibage asina ching Cold War gi wari nainarakpagi damak aikhoi World War II gi history da khara changsinba mathau tai World War II 1939 dagi 1945 fawba chathaki ahanbadade America lan asida saruk yaramde 1942 da America Second World War da saruk yaki 1942 dagi 1945 ki manungda Western European countries sing Russia amadi USA ga pullaga dictator Hitler gi mayokta lan toromi 1945 Europada Second World War loisilakpagi tanja yorakki tum takpa loiraklabada German amadi machin tongba lebak khibik surrender tawkhre adubu Japan di surrender toramdi 6 August 1945 da America na Japan da ahanba nuclear bomb langthaki masida mioi lak mu khudakta siki adu fawbada Japan surrender toramde ahanba atomic bombing asigi numit humni tungda nuclear bomb amaga muk Nagasaki da thataki masida mioi lising marphu mu khudakta siki masida gi Japan khulai thataduna surrender tawki amasung World War solution ki World War di loikri haibu sida powerful countries haibadi Russia amadi America gi marakta manungi yanadba power use tobagi khudong chaba launabagi damak laibak ani sigi marakta inthok insin hauki masini Cold War gi horakpam sengna hairabada World War da maiti kraba country singdagi makhoi gi saruk lauba amasung capture tawhoba pamdaраклами maikay amada Soviet Union natraga Russia communism gi ideology judgment chatpa kanglupni amuromda America na democracy amadi democratic capitalization pamba kanglupni World War II loikraba tungda Soviet Union gi apambu oirami madudi prithibi thungna communism chathanba communist government oihanba amasung madigi leader Soviet Union oiba amromda America na pamnami prithibi thungna capitalization amasung democratic ruling system oiba amasung America na leader oiba asumna World War II gi matungda world leader oining bagi laina mapangal kan balaibak sing poknaraki masigi maramamana matamduda America nuclear weapon lairaba laibak oikhre amasung matamduda atoppa laibak ama phawbada nuclear khutlai leiramdi USA di ahanbadagi hawna masabu powerful laibak amani khalammi adubu World War II gi matungda Soviet Union nataga Russia na yamna yangna magi thangnaba laibak sing khudum chansinki map to uriba area sing ase Soviet Union na lausin ki basingni amasung communist idealism da chathanna bakanna laknarambi Soviet Union na Poland Romania Bulgaria Hungary Czechoslovakia amasung North Korea da ahan badana capture tawsin khre amasung makhoi gi under da laiba khibikpu USSR haina thon khirammi haibadi Union of Soviet Socialist Republic amasung communist niyambu chathannaba hotnarami amasung hairiba laibak singda semba sarkar sing Russia na appoint torami communist ideology judgment asigi matungina party amatta oiba amasung makhoi gi president ama khangani amasung president adusu makhoi gi party gi mi singna choose tawgani masisu type amagi dictatorship ni masigi system asi prithibi chupna chathanba masini Russia na pamlamba amasung tapna tawduna China dasu communist government form oikhirami amasung madu USSR gi influence oirammi masi US na thingba pamlamni matawasumna France Iceland Italy United Kingdom Luxembourg Norway Belgium amasung atop laibak kharadi USA gi democratic capitalization ruling system ase pamlammi amasung masigi laibak sing asiga USA ga pullaga 1949 da NaTo form tawki NaTo means North Atlantic Alliance asumna hai Cold War 1946 tagi 1951 fawba chathaki masigi fixed time date leite masi iho makhalamani ithak makhalamani hojik maiki ani ekhoina uba fangle USSR amasung side amada USA amasung magi supporter natraga NATO por pairaba laibak sing
कोल्ड वार की रिजल्ट की ओइबनी हाइना थाजब लान मरीनी मदुदी वियतनाम वार, अफगानिस्तान वार, कोरिया वार, क्यूबा वार नत्रगा क्यूबा मिसाइल क्राइसिस मसिगी लानसिंग असिगी mateंगना कोल्ड वार चथबदा mateंग ओइरम्मी 1949 फावबदी यूएसए की नाक्ता न्यूक्लियर वेपन सिंग लेरम्बनी अदुबु खरनी तुंगददी रशिया दसु न्यूक्लियर वेपन लेबा लेबाक ओइख्रे हौजिक्ति साइड अनिमक्ति कैपेबिलिटी मानरम्मे अमरोम द सेकेंड वर्ल्ड वार फाउबा कोरिया जापान की कंट्रोल लेरम्मी अदुबु वर्ल्ड वार 2 मतुंगदा कोरिया की नॉर्थ थंगबा सरुक रशिया ना लौसिनकी अमसुंग साउथ थंगबा सरुक यूएसए ना लौसिनकी नॉर्थ कोरिया USSR की अंडर द लेबनीना मफम सिदा कम्युनिस्ट की रूलिंग सिस्टम अप्लाई तौकी अमसुंग रशिया ना लीडर अम हापकी मासु डिक्टेटर टाइप की मियोरम्मी हाइबदी किम मिलसन हौजिक नॉर्थ कोरिया की डिक्टेटर किम जोंग उन की पुबोक ओइरम्मी महाकना प्रेसिडेंट ओइकी अमरोम द साउथ कोरिया अमेरिका की कंट्रोल द लेबनीना मफम सिदा डेमोक्रेटिक कैपिटलाइजेशन गवर्नमेंट सेमखिरम्मी असुमना जर्मन सु पार्ट अनि थोकलम्मी पार्ट अमना नाटो अलायंस की नत्रगा यूएसए की अंदर दा अमसुंग साइड अमदना रशिया की अंदर जर्मन की कैपिटल बर्लिन सु रशिया के अंदर दा तारम्मी अदु ओइरबसु बर्लिन दी सरुक अनि थोकी खाइबोक अमदा यूएसए की कंट्रोल अमसुंग खाइबोक अमना USSR की कंट्रोल असुमना 1957 योरकपददी लैबाक अनिसिगी मरक्ता स्पेस की रेस सु हौकिरम्मी रशिया ना अहानबद स्पेस ता सैटेलाइट थगत की अमसुंग मीसु रशिया ना हान स्पेस ता थगतली अदुबु मीना अहानब ओइना थादा काबगी चांस असिदी अमेरिका ना मंगहन पामलमदे असुमना मतंग सिददी अमेरिका ना माइ पाखी 1969 दा यूएसए ना अहानब ओइना थादा मी थगतकी असुमना देश अनि असि वेपन की ताइबंगदसु अमना अमदगी हेन्नबा तालम्मी अमसुंग ngasiदी कंट्री अनि असिदा पृथ्वी की अपुनब न्यूक्लियर वेपन की 52% दी मखोय अनि द लै मसी कोल्ड वार की कंपटीशन न मरम ओइरगा ओइखिबनी कंट्री अनि असिदा ngasi फावबदा 13,800 तगी हेना न्यूक्लियर वेपन लै कोल्ड वार की अहान बलान नॉर्थ कोरिया अमसुंग साउथ कोरिया की मरक्ता ओइखी 1950 दा ओइखिबनी लान असि कनाना ngamki कनाना लॉस ओइखि हाइब लैखिदे पांजल मानकी हाइब ताई ngasisu नॉर्थ अमदि साउथ कोरिया यानदे 1958 ता अमेरिका की नाक्ता लैबा क्यूबा दा रिवोल्यूशन अमा लाखी अमसुंग मदुगी तुंगदा क्यूबा दा कम्युनिस्ट गवर्नमेंट सेमखिरम्मी मरमदी रिवोल्यूशन अदुदा रशिया की खुद चंगलम्मी मरमदी रशिया ने यंगलम्मी यूएसए गा नकनब लैबाक अमा मदुदगी मखोय की मिसाइल की मतेंगना यूएसए बु नैबा यानबा प्लान असी थुगाइबगी दमक 1962 दा अमेरिका ना क्यूबा बु माइकई मरीदगी नेभी न क्वेश्चन रशिया ना सु क्यूबा बु ngaकपगी दमक नेभी थारक्की माइकई अनिमक सोकनगदबा खजिकता मंगाइरमलबनी मदुदा थेंगनरमलबदी अहुम सुबा पृथ्वी की लांजाव ओइरमगनी सोकनगे तौरप तंजादा लेबाक अनिसिना मखोय की फोर्स सिंग हंदुना कौखी मांगद पंजखरे जर्मन की कैपिटल बर्लिन सु अनि थोकलम्मी ईस्ट बर्लिन अमदी वेस्ट बर्लिन ईस्ट बर्लिन USSR की अंदर दनी अदुबु ईस्ट बर्लिन की मीसिंगना लोटना वेस्ट बर्लिन द चेलम्मी मरमदी मखोय कम्युनिस्ट सरकार पामलमदे अदुदगी रशिया ना मरक्ता वाल अमा खाजिनकी असुमना वियतनाम दसु सरुक अनि थोकना खाइदोकलम्मी नॉर्थ एंड साउथ वियतनाम नॉर्थ वियतनाम ना USSR की अंदर दनी अमसुंग चाइना की सपोर्ट लैरम्मी अदुगा साउथ वियतनाम दना नाटो नत्रगा USA की सपोर्ट नि वियतनाम वार ओइकी अमेरिका यामना तीना लॉस ओइकी 1975 ता वार सि लोजिलकी अमसुंग 1975 ता वियतनाम अनि थोकपसे पुनसिनदुना अमत ओइकी अमसुंग कम्युनिस्ट गवर्नमेंट ना पानखी वियतनाम वार की चाही अहुम मांगदा USSR अमसुंग USA की मरक्ता ट्रीटी अमा यानबा अमा पुरक्खी मखोय की मिसाइल अमदि न्यूक्लियर पावर कंट्रोल तौरगनी अमसुंग मसिगुम खुलाई सेमबा हंथहलगनी मालेम की मिचम प्रजा की लाइफ थ्रेटन ओइदनबा असुमना ट्रीटी यानबा अमसु 1879 दा ओइकी मतांग से कोल्ड वार नेम थरकलबा तंजानी अमसुंग लैबाक सिंग इंगना तपना मरा तपना अमदि शांति की माइकई रोमदा लाकनबा हौरकलमी 1879 दा ताइसिनबगी साइन तौगनी लाकनरिङै चैरकसिदा रशियाना तुमिन्ना फोर्स अमदि खुचु खुलाई अफगानिस्तान दा थाकिरम्मी मरमदि अफगानिस्तान दा अनौब कम्युनिस्ट सरकार सेम हौरकलमी मदुस बु सपोर्ट तौबगी दमक मसिना मरम ओइरगा अमेरिका अमदि US
USSR gi marakta taisin namaki thorang adu mapung phakiramde amarom de USA na pamlamde Russia na changsin khraga Afghanistan da communist sarkar semba amadi mapangal kankhatpa maramaduna America na mujahidin gi help tawkhirammi help asi Pakistan gi through oiraga mujahidin singda khutla yohalami 1982 da America gi president Ronald Reagan ga mujahidin gi leader singa White House da phamlaga meeting tawki masigi mujahidin group asini tungda Al-Qaeda haina organization ama thorakhibado amasung madugi leader Osama bin Laden oirami Afghan war gi matungda Cold War loisinbagi tangkak yosilaki amarom da Russia gi economic down oiraklami amasung USA na economic noma gi fagatlaki Masipurama asi yenglaga 1985 ta oirakhiba USSR gi president Mikhail Gorbachev na USSR gi wakhallon economic phagatpagi maikeida chingsinnaba hotnaki USSR yamna chawbu leibakni adubu economically USA dagi yamna hantharami masi communist government oibana kharadi factor oihalli maramdi pot kibik government gi control da oiradi grow watli aduga privatization oihallabadi yangna chawkhatli USSR da pot kibik gop control ni aduga USA dadi ayamba thabak privatize ni maramaduna grow hen kibani maramasina 1885 tagi anuba president Mikhail Gorbachev na USSR ki economic fagatnaba hotnaki amasung makhoi gi leibak tagi oiba wakhanda hena chingsinki makhoi gi under the leibak singi wakhan watki amarom da USSR gi under the leibak singda revolution haurakhi amasung 1985 tagi di USSR na revolution singado namthanaba hotnakhidre aroi bada USSR gi under the leibak sing independent oikhre khwai gi tungda oikhiba revolution ado German dani revolution asigi tungda German su USA amadi USSR dagi free oihore 1992 da Russia na saramba 152 km sangba Berlin Wall thugai ki masiga loinana Cold War gi chapter su thupchinki ngasi su Russia amadi USA amagi yeknabani khalli 1992 da USSR su machet thokna kaikre amasung lemhauri badi Russia khaktani USSR dagi Soviet Union amasung Soviet Union dagi Russia amarom da USSR gi jagoi loisin khrabada North Korea bu support toningai kanasu leiramde maram masina North Korea gi dictator na security fail oiraktabadagi masagi oiba nuclear test haukhibani masini Cold War gi sambat pawari Cold War gi chairakta oikhiba event loina masa khaidoktuna libadi video amada possible natti adubu maruiba maram amadi event sing thamjakrabani video asi sembagi damak internet ki source sinaki thank you for watching channel asibu subscribe to sinbiba loina na bell icon nam sinbiba masi ai request ni thagat jari mayambu